Manipurgi nupi khaktaraba kwa talap chaije nangin natu na cha dabraba mayam puno makpu yan hanba makta dai kong nona khram jari do thoi benili kapali chene ne taram nok sari mayam ngasi video se adi Facebook da ai de ji viral chale ba video ni ko mayam ko ado hoi amagi sumi chang dina chade ado video se haudingi mamang da asigi oi ba viral se sigi video se mayam phim da han uchara nungsi jar bai gi follower sing ai ga like comment ong na ba ai gi follower sing masigi video se han share to view noi nupi oibagi wafam ni mi na ngangakpani adugi matakta aina video se makpani video se masa do yongna ba share han tok piyo nupi sing da ekhoi manipur da leba nupi sing jati khuding ma ki nupi sing da yam usita na ngangakpa hai tare ko ekhoi manipur da leba jati nupi sing da ngangakpani ekhoi manipur gi nupi khaktara ba kwa talap chaije nangin natu na cha dabraba nangna manipur da leba ju phangoi Manipur leibak sana leibak sida leib ju phangoi nangumna dum sak sak ngangi kaigino ha kaigino ba nangi content semam thokudum semo ba nangna Manipur da leib nupi kwa talap ju ka adu da ga palli ni sabu sa yam saba ga sal na ngangi du kaigino ba ha nang natu na cha nang naram du cha dabra ba noi ja chi ki asene khoi gi kasar gi ne ma se kanano karino ina khambanate du oraga su khoi gi Manipur gi Manipur dagi haidi nupase ko paskandi de laaga leiba ko ado paskandi de la leibe se khoi gi nupi mana khangna jaba du da haidi kai hadare ko pakhang haibe se ko jahada su akaswani de su leisanu jahada su leisanu ko mayam ko haidi ma kai ga awada ka oinaraba su haidi nupa da nupi du ga jahada leire su ko mafam lapa su amana dili bubu leire su amana Bombay de leire su ko nushina bande alapa adu ada leite ko Manipur gira kasaroi gira ko aduna mayam asise nupa sin haidi magi Manipur kasadu da ina haning badini apamadi nushibani ko Manipur kasar haiba leite ko se khangzalo ba Manipur kasar haina leite apambada phongdokpada phongdokpada nushiba koigi propose tawbada nupi amda propose tawba matamda nang Manipur gini nang kasar gini ai yaning de du tawde da ta de nushibada ko Manipur kasar haiba leite ko joho khunju leite duga khun adu ada kano tawra jingnaraga ne ko nushina doina te ko sini aduna hadi wase jengdingene kanguna phayeba jahagsu oishino ba haidi akhoi kasar gi nupasina ko hai sumaina hayaba ko Manipur nupi di talap chabi ne duga mayang mosuman khangdana mayum pale do pale da pale hoi chumna haibiyo inaw haigedra yamba haigedra ko akhoi kasar gi yamba haigedra inaw haigedra natraga kari haigedabadi khangde ko nangna haiba video du da hariba mayam do khitang asobidi yauri ko ado nangna nupi apama thiba matamda kana gumamna thingba ngamdoi nate ko thingbasu yaroi ko aduna haziki imphal lagi baskandi da la ka leiba nupa sina thijarabasu ko haidi thiriba mana apama nupi masak thijabada ko haidi phajagira thigira phajaroigira siga nangna haidi kasargi yamba nangna inawnang ngangbam thogde ko asigi ngangpham siga haksen ngonda pi deba kana gumamna ko ado Manipur nupi adu talap chaba mayam mosaman khangdana mayum panba adugi ngangbagi ji hak pi de ko ado haidi hoi chumi maitei orabadi maitei yum panbi gedabani haina aidi wado bhajaton haiba yai aidi wado kitang hinman gre nungai jade akhoi orgasu akhoi isama kasargi oragasu ko aduga haidi michang changpham leitaba wa aidi du mangangpado haidi akhoi ni michang changma ngamoi ko taseng haibada ko aduga yamba magimu haidi magi video simu amu yenginarasi ko Manipur gi nupi na hayu na khar pakjai ne Manipur nupi di mayang su hausu thidra bani ne pangnai ta na yodo bani Manipur thado pangam da na kasarmi na pam na bai na mayang kojrok mal ba mayang do phawda chenjen da na lei na di do paisa da ngau bo Manipur macha talap chabi nupi sing du ne khalro bo kaini chaibi nupi talap chabi nupi Manipur da nupi bu phajana lei na brane mi yana bai koina bane nang phangdraba nangi phangoi hai min nang na ju nangi saktuna ju mi munong nari shari ne yera nang kari manje ne ado sini sondagi mo mungang thar e asiga akaibam ta yaude ado
ꯃꯥꯏꯒꯤ ꯆꯤꯟꯖꯥꯛ ꯍꯩꯅꯕꯤ ꯆꯥꯕꯗ ꯁꯤꯒ ꯊꯤꯡꯉꯨꯕ ꯉꯝꯕ ꯅꯠꯇꯦꯕꯀꯣ ꯑꯗꯣ ꯃꯥꯒꯤ ꯑꯄꯥꯝꯕ ꯆꯥꯈꯤꯕꯗ ꯑꯗꯨꯗꯥꯗ ꯍꯥꯏꯗꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯈꯪꯕ꯭ꯔꯥ ꯊꯣꯛꯍꯟꯕꯤꯔꯔꯣꯏꯁꯦꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯥꯏꯗꯤ ꯀꯁꯥꯔ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯦꯀꯣ ꯈꯟꯅꯔꯔꯣꯏꯁꯤ ꯆꯩꯅꯔꯔꯣꯏꯁꯤꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯁꯨꯃꯥꯏꯅ ꯀꯁꯥꯔ ꯄꯛꯄ ꯑꯗꯩ ꯃꯅꯤꯄꯨꯔ ꯄꯛꯄ ꯑꯩꯈꯣꯏꯁꯨꯀꯣ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯁꯦ ꯄꯛꯅ ꯋꯥꯗꯤ ꯉꯥꯡꯉꯨꯏꯑꯕꯀꯣ ꯑꯗꯨ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯅꯪꯅ ꯃꯅꯤꯄꯨꯔꯗꯨ ꯑꯗꯥ ꯃꯅꯤꯄꯨꯔꯗ ꯍꯣꯏ ꯈꯔ ꯍꯥꯏꯗꯤ ꯑꯗꯨꯝ ꯂꯩꯀꯣ ꯈꯨꯟ ꯑꯃ ꯀꯁꯥꯔꯗꯁꯨ ꯑꯗꯨꯝ ꯂꯝꯆꯠ ꯆꯨꯝꯗꯕ ꯍꯥꯏꯕꯁꯦ ꯂꯩꯀꯣ ꯑꯁꯤꯃ ꯈꯪꯖꯜꯂꯨꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯀꯁꯥꯔꯗꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯄꯣꯠꯅꯤ ꯑꯩꯈꯣꯏꯅ ꯈꯪꯗꯅ ꯎꯗꯅ ꯍꯥꯏꯗꯤ ꯃꯌꯥꯝ ꯂꯩꯀꯣ ꯈꯪꯗꯕ ꯎꯗꯕ ꯉꯥꯛꯇ ꯃꯌꯥꯝ ꯂꯩꯀꯣ ꯑꯩꯈꯣꯏ ꯀꯁꯥꯔꯗ ꯍꯥꯏꯗꯤ ꯉꯥꯎꯁꯟꯅꯕ ꯅꯨꯄꯤꯁꯨ ꯑꯗꯨꯝ ꯂꯩꯇꯕ ꯅꯠꯇꯦꯀꯣ ꯈꯨꯟ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯉꯥꯎꯁꯟꯅꯕ ꯑꯗꯩꯗꯤ ꯂꯝꯆꯠ ꯆꯨꯝꯗꯕ ꯁꯥꯖꯠ ꯆꯨꯝꯗꯕ ꯅꯨꯄꯤ ꯈꯪꯗꯦ ꯅꯨꯄꯥ ꯈꯪꯗꯦ ꯂꯣꯏ ꯂꯩꯔꯤꯕ ꯉꯥꯛꯇꯅꯤꯀꯣ ꯈꯨꯟ ꯈꯨꯗꯤꯡꯒꯤ ꯂꯩꯀꯣ ꯂꯩꯇꯕ ꯅꯠꯇꯦ ꯑꯗꯣ ꯁꯤꯒ ꯃꯅꯤꯄꯨꯔꯗꯇ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯖꯔꯗꯥ ꯆꯥꯕꯤ ꯇꯂꯞ ꯆꯥꯕꯤ ꯗꯨꯗꯥ ꯂꯩꯕꯁꯦꯀꯣ ꯑꯩꯈꯣꯏ ꯀꯁꯥꯔꯗꯁꯨ ꯂꯩꯔꯝꯒꯅꯤ ꯑꯩꯈꯣꯏꯅ ꯈꯪꯗꯅ ꯎꯗꯅ ꯇꯧꯔꯤꯃꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯅꯨꯄꯤ ꯖꯔꯗꯥ ꯆꯥꯕꯤ ꯇꯂꯞ ꯆꯥꯕꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯍꯥꯏꯕꯤꯒꯅꯨꯀꯣ ꯑꯩꯈꯣꯏ ꯏꯁꯥ ꯀꯁꯥꯔꯒꯤꯅꯤ ꯑꯗꯨꯒ ꯀꯁꯥꯔꯒ ꯃꯅꯤꯄꯨꯔꯒꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯍꯥꯏꯗꯤ ꯂꯣꯏꯅꯃꯤꯟꯅꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯨꯇꯨꯞ ꯄꯥꯏꯕ ꯍꯥꯏꯗꯤ ꯌꯨꯇꯨꯞꯁꯦ ꯄꯥꯏꯔꯛꯄꯒꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯝꯐꯥꯜꯒꯤ ꯖꯍꯥ ꯀꯛꯆꯤꯡꯒꯤꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯖꯍꯥ ꯃꯐꯝꯒꯤꯕꯨ ꯑꯣꯏꯔꯣꯀꯣ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯈꯪꯅꯕ ꯆꯥꯟꯅꯕ ꯅꯨꯡꯁꯤꯅꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯀꯌꯥ ꯑꯃ ꯂꯥꯛꯏꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯅ ꯇꯥꯔꯒꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯃꯤꯒꯤ ꯈꯨꯟ ꯄꯛꯑꯒ ꯋꯥ ꯉꯥꯡꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯁꯥꯊꯤꯅꯅꯤ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯛꯀꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯏꯌꯥꯝꯕꯁꯤꯅ ꯍꯧꯖꯤꯛ ꯉꯥꯡꯉꯛꯏꯁꯦ ꯌꯥꯝ ꯐꯖꯅ ꯉꯥꯡꯉꯛꯑꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯀꯁꯥꯔꯒꯤ ꯑꯗꯨ ꯑꯗꯥ ꯍꯥꯏꯅ ꯃꯥꯅ ꯑꯃꯨꯛ ꯉꯥꯡꯉꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯁꯥꯔꯒꯤ ꯃꯤꯅꯁꯨ ꯐꯅ ꯁꯥꯎꯅꯤꯡꯒꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯏꯁꯥꯃꯛ ꯀꯁꯥꯔꯒꯤ ꯑꯣꯏꯖꯔꯕꯁꯨꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯤꯆꯪ ꯊꯣꯛꯐꯝ ꯑꯃ ꯂꯩꯀꯣ ꯃꯤꯆꯪ ꯊꯣꯛꯐꯝꯗꯣ ꯂꯩꯔꯛꯇ꯭ꯔꯁꯤ ꯀꯁꯥꯔꯒꯤꯅꯤ ꯍꯥꯏꯅ ꯀꯩꯗꯧꯗꯣꯏꯅꯣ ꯂꯥꯜꯂꯨꯔꯕꯗꯤ ꯏꯕꯨꯡꯅ ꯈꯪꯗꯦ ꯏꯄ꯭ꯋꯥꯅ ꯈꯪꯗꯦ ꯂꯥꯜꯂꯨꯔꯕꯗꯤ ꯂꯥꯜꯂꯦ ꯍꯥꯏꯒꯗꯕꯅꯦ ꯑꯗꯨꯅ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯊꯤꯕꯗ ꯁꯤꯒ ꯃꯅꯤꯄꯨꯔꯒꯤꯅꯤ ꯀꯁꯥꯔꯒꯤꯅꯤ ꯑꯗꯨꯒꯤꯅꯤ ꯑꯗꯥꯒꯤꯅꯤ ꯍꯥꯏꯗꯤ ꯑꯗꯨꯒꯨꯝꯕꯗꯣ ꯂꯩꯇꯦꯀꯣ ꯄꯥꯝꯕꯨ ꯄꯥꯝꯅꯔꯕꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯀꯗꯥꯏ ꯇꯥꯟꯅ ꯃꯌꯨꯝ ꯄꯥꯟꯅꯩ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯅꯈꯣꯏꯁꯨ ꯑꯗꯣ ꯑꯗꯨꯒꯨꯝꯕꯗꯣ ꯉꯥꯡꯉꯒ ꯀꯩꯁꯨꯝ ꯀꯥꯟꯅꯗꯦꯀꯣ ꯈꯟꯅꯔ ꯆꯩꯅꯔꯒ ꯀꯩꯁꯨꯝ ꯀꯥꯟꯅꯗꯦ ꯑꯗꯨꯅ ꯍꯥꯏꯗꯤ ꯍꯤꯡꯉꯤꯉꯩꯁꯤꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯁꯤ ꯈꯟꯅꯔꯣꯏꯁꯤ ꯆꯩꯅꯔꯣꯏꯁꯤ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕꯁꯦ ꯉꯥꯡꯅꯔꯒꯗꯤ ꯑꯩꯈꯣꯏꯗ ꯂꯥꯞ ꯑꯣꯏꯗꯦ ꯑꯩꯈꯣꯏꯗ ꯀꯔꯤꯝ ꯇꯣꯡꯖꯗꯦꯀꯣ ꯁꯦꯟꯗꯣꯡ ꯂꯩꯕ ꯄꯣꯠ ꯅꯠꯇꯦꯀꯣ ꯁꯤꯒ ꯀꯁꯥꯔ ꯃꯅꯤꯄꯨꯔ ꯄꯛꯇꯅ ꯋꯥ ꯉꯥꯡꯅꯕꯁꯦ ꯁꯦꯟꯗꯣꯡ ꯂꯩꯕ ꯄꯣꯠꯇꯤ ꯅꯠꯇꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯁꯨ ꯈꯪꯉꯦꯀꯣ ꯑꯗꯨꯅ ꯉꯥꯡꯕꯤꯔꯅꯨ ꯀꯁꯥꯔꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯀꯁꯥꯔꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯁꯤꯗ ꯍꯥꯟꯅ ꯍꯥꯏꯖꯒꯦ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤ ꯑꯗꯨ ꯑꯗꯥꯄꯛꯇꯅ ꯍꯥꯏꯗꯤ ꯊꯤꯅ ꯆꯩꯕꯤꯕ ꯍꯥꯏꯗꯤ ꯍꯣꯏ ꯂꯝꯆꯠ ꯆꯨꯝꯗꯕ ꯅꯨꯄꯤ ꯑꯃꯗ ꯍꯥꯏꯗꯤ ꯊꯤꯅ ꯆꯩꯔꯁꯨ ꯀꯩꯁꯨꯝ ꯅꯠꯇꯦꯀꯣ ꯑꯗꯨꯒ ꯄꯨꯝꯅꯃꯛ ꯄꯛꯅ ꯑꯃꯅ ꯂꯥꯜꯂꯒ ꯑꯃꯅ ꯄꯨꯝꯅꯃꯛ ꯁꯣꯏ ꯍꯥꯏꯕꯗோ ꯍꯥꯏꯕꯤꯒꯅꯨꯀோ ꯑꯗꯣ ꯍꯥꯏꯗꯤ ꯃꯌꯥꯝ ꯍꯥꯏꯅꯕꯅꯦ ꯑꯃꯅ ꯁꯣꯏꯔꯗꯤ ꯑꯃꯁꯨ ꯂꯣꯏ ꯆꯤꯡꯊꯕꯅꯦ ꯃꯧ ꯑꯃꯅ ꯂꯥꯜꯂꯝꯕ ꯊꯥꯅꯤ ꯃꯧ ꯄꯨꯝꯅꯃꯛ ꯂꯥꯜꯂꯦ ꯍꯥꯏꯕꯤꯕꯅꯦ ꯍꯥꯏꯕꯗꯣ ꯍꯥꯏꯅꯩꯀꯣ ꯑꯗꯨꯕꯨ ꯑꯣꯏꯔꯒꯁꯨ ꯆꯤꯡꯊꯕꯤꯔꯅꯨ ꯑꯁꯤꯒꯨꯝꯕꯁꯦ ꯇꯣꯛꯄꯤꯔꯁꯦꯀꯣ ꯑꯗꯨꯒꯅ ꯏꯝꯐꯥꯜꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯒꯤ ꯌꯨꯇꯨꯞ ꯆꯦꯅꯦꯜꯁꯤꯕꯨ ꯚꯤꯗꯤꯑꯣꯁꯤꯕꯨ ꯎꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔꯒꯤ ꯑꯗꯨ ꯑꯗꯥ ꯄꯛꯇꯅ ꯍꯥꯏꯗꯤ ꯉꯥꯡꯕꯤꯕ ꯆꯩꯕꯤꯕ ꯀꯁꯥꯔꯒꯤ ꯂꯋꯥꯏ ꯀꯁꯥꯔ ꯃꯥꯅꯨ ꯌꯥꯝ ꯍꯥꯏꯀꯣ ꯑꯩꯈꯣꯏ ꯁꯥꯎꯅꯤꯡꯉꯤꯀꯣ ꯌꯥꯝꯅꯀꯣ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯈꯔ ꯑꯃ ꯑꯗꯨꯝ ꯃꯌꯥꯝ ꯑꯩ ꯃꯃꯤꯡ ꯐꯥꯎꯗꯤ ꯄꯟꯖꯔꯔꯣꯏꯒꯦ ꯑꯩꯈꯣꯏꯗꯁꯨ ꯍꯥꯏꯔꯤ ꯀꯁꯥꯔ ꯃꯥꯅꯨꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛꯄꯨ ꯀꯁꯥꯔ ꯃꯥꯅꯨꯗꯤ ꯃꯥꯅꯨꯅꯤ ꯀꯁꯥꯔ ꯃꯥꯅꯨ ꯍꯥꯏꯕꯨ ꯀꯔꯤ ꯋꯥꯍꯩꯅꯣ ꯑꯩꯁꯨ ꯉꯁꯤꯗꯤ ꯍꯥꯏꯖꯔꯝꯒꯦꯀꯣ ꯀꯁꯥꯔ ꯃꯥꯅꯨ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣꯕ ꯑꯗꯣ ꯑꯗꯨꯒꯨꯝꯕ ꯃꯤꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯕꯤꯒꯅꯨ ꯑꯗꯨꯒ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯑꯃ ꯄꯣꯛꯄꯂꯞ ꯇꯥꯔꯕꯗꯤꯀꯣ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯑꯗꯤꯀꯣ ꯃꯌꯥꯝꯀꯣ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯦ ꯁꯤꯒꯗꯕ ꯉꯥꯛꯇꯅꯦꯕ ꯑꯩꯈꯣꯏꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜꯁꯦ ꯁꯤꯒꯤ ꯐꯤꯖꯣꯜꯁꯦ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯁꯤꯕꯗ ꯄꯨꯔꯣꯏꯕꯀꯣ ꯈꯥꯂꯤ ꯂꯥꯛꯏꯃꯤ ꯈꯥꯂꯤ ꯆꯠꯇꯣꯏꯃꯤꯁꯦ ꯈꯪꯃꯤꯟꯅꯁꯤꯀꯣ ꯑꯗꯨꯒ ꯅꯈꯣꯏꯅ ꯇꯥꯟꯁꯟꯖꯔꯤꯕ ꯁꯦꯟ ꯃꯌꯥꯝꯗꯣ ꯑꯗꯨ ꯐꯥꯎꯕ ꯁꯤꯕꯗ ꯄꯨꯗꯣꯏ ꯅꯠꯇꯦ ꯂꯥꯏꯅ ꯍꯥꯏꯔꯕꯗ ꯁꯦꯠꯂꯤꯕ ꯐꯤꯔꯣꯜꯁꯦ ꯄꯨꯔꯣꯏꯑꯕ ꯀꯣ ꯈꯥꯂꯤ ꯂꯥꯛꯏ ꯏꯁꯣꯔꯅ ꯈꯥꯂꯤꯗ ꯊꯥꯔꯛꯏ ꯈꯥꯂꯤꯗ ꯍꯟꯈꯤꯅꯤ ꯁꯤꯅꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦꯀꯣ ꯖꯍꯣ ꯖꯥꯇꯤꯁꯨ ꯑꯣꯏꯁꯅꯨ ꯃꯌꯥꯡꯁꯨ ꯑꯣꯏꯁꯅꯨ ꯃꯁꯃꯥꯟꯁꯨ ꯑꯣꯏꯁꯅꯨ ꯃꯩꯇꯩ ꯄꯥꯡꯒꯜꯁꯨ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯨ ꯑꯣꯏꯁꯅꯨ ꯀꯨꯂꯤꯁꯨ ꯑꯣꯏꯁꯅꯨ ꯔꯤꯐꯨꯖꯤꯁꯨ ꯑꯣꯏꯁꯅꯨ ꯈ꯭ꯔꯤꯁꯇꯦꯟꯁꯨ ꯑꯣꯏꯁꯅꯨ ꯖꯍꯣ ꯖꯥꯇꯤꯅꯤꯀꯣ
ꯖꯥꯎ ꯍꯥꯏꯗꯤ ꯈꯥꯂꯤ ꯍꯥꯇꯥꯍꯜꯂꯩ ꯈꯥꯂꯤꯗ ꯆꯠꯄ ꯍꯥꯏꯗꯣ ꯑꯁꯤꯅꯤꯀꯣ ꯃꯌꯥꯝ ꯀꯣ ꯑꯗꯨꯅ ꯍꯤꯡꯉꯤꯉꯩꯁꯤꯒ ꯂꯩꯃꯤꯟꯅꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤ ꯁꯤꯃꯛꯅꯤ ꯃꯌꯥꯝ ꯃꯐꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯍꯥꯏꯕꯨ ꯑꯗꯨꯒ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯧꯖꯤꯛꯀꯤ ꯊꯣꯛꯂꯛꯏꯕ ꯚꯤꯗꯤꯑꯣ ꯑꯩꯈꯣꯏ ꯀꯁꯥꯔꯒꯤ ꯏꯌꯥꯝꯕ ꯁꯤꯒꯤ ꯊꯣꯛꯂꯛꯏꯕ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯉꯁꯤꯗ ꯅꯠꯇꯦꯀꯣ ꯅꯍꯥꯟꯋꯥꯏꯁꯨ ꯊꯦꯡꯅꯔꯦꯀꯣ ꯃꯥꯅ ꯑꯁꯤ ꯚꯥꯏꯔꯦꯜ ꯇꯧꯕꯤꯌꯨ ꯑꯗꯨ ꯇꯧꯕꯤꯌꯨ ꯅꯣꯏ ꯚꯥꯏꯔꯦꯜ ꯆꯠꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯚꯥꯏꯔꯦꯜ ꯆꯠꯅꯤꯡꯕꯅ ꯉꯥꯎꯔꯕ ꯑꯗꯨꯒ ꯚꯥꯏꯔꯦꯜ ꯆꯠꯅꯤꯡꯉꯦ ꯍꯥꯏꯗꯅ ꯆꯤꯟꯗ ꯑꯂꯥꯛꯄ ꯄꯉꯥꯡꯇ ꯉꯥꯡꯕ ꯑꯗꯨꯒ ꯈꯟꯊꯗꯅ ꯃꯤꯕꯨ ꯑꯗꯨꯛ ꯍꯟꯊꯅ ꯆꯩꯕ ꯑꯗꯨꯒꯨꯝꯕꯗꯣ ꯅꯨꯡꯉꯥꯏꯖꯗꯦꯀꯣ ꯑꯩꯈꯣꯏ ꯀꯁꯥꯔꯒꯤ ꯃꯌꯥꯝ ꯑꯃꯅꯤꯀꯣ ꯑꯩꯈꯣꯏ ꯀꯁꯥꯔꯒꯤꯅ ꯅꯨꯄꯤ ꯅꯨꯄꯥ ꯄꯨꯝꯅꯃꯛꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯃ ꯏꯝꯐꯥꯜꯗ ꯆꯠꯂꯒ ꯂꯩ ꯀꯣ ꯑꯗꯨꯒꯤ ꯈꯔ ꯌꯦꯡꯕꯤꯌꯨꯕ ꯏꯝꯐꯥꯜ ꯆꯠꯂꯒ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅ ꯂꯩꯕ ꯌꯥꯎꯔꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯍꯥꯏꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏ ꯀꯁꯥꯔꯗ ꯀꯨꯝꯃꯛꯏ ꯍꯥꯏꯗꯤ ꯀꯁꯥꯔꯁꯦ ꯀꯣꯏꯅꯤꯡꯉꯦ ꯂꯥꯛꯅꯤꯡꯉꯦ ꯍꯥꯏꯗꯅ ꯂꯥꯛꯅꯕ ꯃꯌꯥꯝ ꯌꯥꯎꯔꯤꯕꯀꯣ ꯑꯗꯨ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯃꯤꯂꯤꯅꯦꯅ ꯂꯩꯃꯤꯟꯅꯁꯦꯕ ꯈꯟꯅꯅꯕ ꯆꯩꯅꯅꯕ ꯁꯤꯟꯕꯤꯒꯅꯣꯕ ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯕꯥꯁꯀꯥꯟꯗꯤꯗ ꯂꯥꯛꯑꯒ ꯑꯗꯨ ꯑꯩꯈꯣꯏꯗꯨ ꯑꯗꯥ ꯑꯩꯈꯣꯏ ꯁꯤꯗꯒꯤꯗꯤ ꯕꯥꯁꯀꯥꯟꯗꯤꯗꯣ ꯌꯥꯝꯅ ꯂꯥꯞꯄ ꯂꯝ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯀꯣ ꯑꯗꯨꯅ ꯉꯥꯡꯗ꯭ꯔꯤꯉꯩꯗ ꯆꯩꯗ꯭ꯔꯤꯉꯩꯗ ꯈꯟꯊꯔꯒ ꯑꯃꯨꯛꯇꯪ ꯌꯦꯡꯉꯒ ꯑꯗꯨꯒꯅꯦ ꯅꯀꯣꯛꯇꯣ ꯏꯪꯉꯒꯅꯦ ꯋꯥꯒꯣ ꯉꯥꯡꯕꯤꯌꯣꯕꯀꯣ ꯑꯗꯨꯅ ꯀꯁꯥꯔꯒꯤ ꯏꯕꯨꯡ ꯅꯉꯣꯟꯗꯁꯨ ꯑꯩꯅ ꯏꯌꯥꯝꯕ ꯅꯉꯣꯟꯗꯁꯨ ꯆꯩꯖꯕ ꯅꯠꯆꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯍꯥꯏꯗꯤ ꯏꯌꯥꯝꯕꯁꯤꯗꯁꯨ ꯑꯩꯅ ꯆꯩꯖꯕ ꯅꯠꯆꯗꯦ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯤ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯂꯦꯞꯃꯤꯟꯅꯁꯤꯀꯣ ꯑꯁꯤꯅꯤ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ